Inis PAODAM yengbi ba khwai ki bipu tamkuma norem tramnok sabolina ngasigi morobe pau pijari self defense training camp ama report kendra ki MLA case zabni na ngasi photokre traditional dance costume high hiramda numitra mani chukna sathagadaba workshop ngasi dagi sataba hokre mark suba ayurvedic mega health mela ngasi loisenkre loinana CPC lamding amadi mukan FC sora mai pakre Hauzik mapung le follow bidasi Manchuria Kung Fu International High Command Manipur Lamboi Konang Khong na sinduna hapta amasung satagadaba thangta amadi Kung Fu gi oiba self defense training camp ngasi Lamboi Konang Khong lampak ta hodokre thormadu ki chief guest ki warul pirduna oripok kendra gi MLA KH Daghumni na hai aikhoi gi inkhalak liba angang sing asi talent jamna lei Pangthok leba self defense training camp asina makhoida chowa khudong saba kaya pigadori loinana lakadori ba me tha sida Chennai da pangthok kadori ba yauna practice toba changi academic line da khara kairak padi yai adubu parents singa adjust tobiduna chaba thakba matam chang nahenduna nadana honabiu loinana Chennai oisu atop state amadi country oibasu Pangthok tournament singda saru yaduna medal kaya lauraga lebak asigi mixed propang amu oisin haiki thormaduda United Friends Librarian and Club ki president oiba amadi veterinary and animal husbandry ki retired joint director Dr. T.S. Devendra Kumar Singh na thormapu All India Manchuria Kung Fu Federation ki president Malai CE Satya 7th Dan Black Belt amadi RIMS ki Deputy Director Administration Naurem Indra Kumar Singh na akhanaba mitung singoina saruk yake thongi saruk amoina Maisnam Ibutombida Lifetime Achievement Award kusina kibaga loinana Manchuria Kung Fu team gi Kung Fu demonstration su utke khalla kanda yahol lagadi national level program yahol lagadi quite possible that akoy angang mayam chatpagi amadi medal phanggi chances mayam lebagi saitena su hairi adra koina man hari jete nate koi practice karna tawta bani hai ba timing do yodri da so that koi ngang gai na da Chennai da tawda ba national level program se tournament se da mana phangak na bagi tanja si hujite hono work to changi no muktang practice tabuna yaroi it requires time martial art in any field in that way but martial art again it form magi taba ta da mayam leibani na it requires timing sab time matam chang na practice to changi haijaban laing balak pa passion amadi passion party na Janims Hospital da lakpa matam da Janims Hospital si isagi irangni khanduna luna na amadi mawong tana si nabiu haina Janims ki director Professor Devin Lysam na phongdokre nomaijing numit khudingi Janims complex da pangthok pa social service ka mari lenana ngasi Janims nurse quarter gi akoi bus hengdok pagi thoromda mahangna wapam asi phongdokhibani mahangna makhata na hai Janims ta laingba lakpusing na hospital sida ising konjil thudek lamba bulb thugairam bana singba yamna toina tawmi asigumba si tawbiganu ising bottle scenery ba singsu bottle bank ta phajana hapsin beranga masana na lainaba honabada mateng pangbiu suti nimit khudingi lamtu sengbagi thabak satharabasu miyamna mateng pangbidragadi kanaba phangba wagani haike Sagnarba educationist aiba retired principal Kaksing Paji Lekai Ayambungnagi Naurem Gandhana Haukiba Thasi Tang Trauma da Laikidabda History Society Kaksing Amadi Lairik Phongba Tengmanglup Kaksing na Awawa Phongdokre Awawa Phongdoking Mifam Adungase Kaksing Thumkhongmang Hidakta Konsin da Leiba Laifam Pana Liklai Loisangi Mitei Maitai Yumjau da Pangthokibani Lairik Phongba Tengmanglup Kaksing President Pukhamam Nimai Amasong History Society Kaksing President Laisang Them Biren Kumarna Thoramapu Oidana Pangthokibani from Aduda Saruk Yakiba Singna
लेखिद्रबगी फोटो दा हाइकट लेकट तमदुना इकाई खुमनब उत्पग लोयना मिनिट अनि तुमिन लेपतुना लेखिद्रबगी थवाइना ईश्वर की नाकता इंग सिग्ना लयुनब थौनिजके अमते इमुंग मनुंगी अवाबदसु सरुक याकी परफॉर्मिंग आर्टिस्ट सेंटर पैक इम्फाल सिंधुना मणिपुर ट्रेडिशनल डांस कॉस्ट्यूम फोक हाइबा हिरमदा नुमित 35 सुमन सथगदब वर्कशॉप मसे इम्फाल ईस्ट डिस्ट्रिक्ट की पोरमपाट लेबा पैक की हॉलदा होडोक्रे थोरमगर मरी लेना परफॉर्मिंग आर्टिस्ट सेंटर की प्रेसिडेंट थांगजम मनीना हाई आर्टिस्ट सिंगना वर्कशॉप असिदा सरुक याबसे यामना थागदली लैरिबा ओजा सिंगना ताकलिबा तोंगान तोंगानबा महिसिंग असि निथिना लौसिन बिउ महिसिंग मतिक चाना हैरगा हिरम खुदिंगदा अथोइबा आर्टिस्ट ओइना बहोना मिनसि पैक असि जगोइ सै संगत सागतपा अमदि ताकपि तंबिबदा मतम कयागी ममांगदगी थौदांग लरपा मफम मने आर्टिस्ट सिंगु तरामना ओकपसु दरकार ओइ अदुना तोंगान तोंगानबा महिसिंग असि हैजिलगा मालेम सिनबा थुंगना सक्ता पंगंबा अथोइबा आर्टिस्ट अम ओइसि हाइके थौम अदुदा महिरोइ कुन रोम ओजा अमदि पैक की ओजा सिंग यावना ऑफिशियल सिंग सु सरुक याके अखोगी आर्टिस्ट की पुनमने मफमसे आर्टिस्ट से कोई तरामना ओ पत्रका होय न होयना मतम चारा ले तो ना जगो इसेगी अदुबा तुमान बा हिरम सिंगतो हजलगा मणिपुर की दत्तना भारत के दुतरबा अदगी मपान दसु पुनपरि यावे कोई आर्टिस्ट यावे ngasi Manipuri Youth Front of Assam Maifagi Poilapulda Labour Branch Office ta Central Executive Committee gi mifam ma phamkre Maifagi President Thangjam Brojena mifam mapu oiduna pangthokiba mifam aduda warep kyamram su lauki warep sing adudi Manipur lon bu Assam Sarkar gi official loan wahenab gi damak mikap tholasi aikoi haiba kholau puduna Maitai amasung mitai pangal na khundaba khunda imalon ki paujal pudun satlagani hairiba khongsat ase lakliba March ki tang ta ni thoi nomaijing numit ki ayuk pung tara dagi kasar Chandrapur da leiba Manipur levi sem kiba mafam dagi haikat laikat tamlaba matung khongsan ba haugadariba khongsat ase kasar district April thagi manungda losina ba honagani ngasi gi mifam loirba matung Maifagi President Thangjam Brojen haikibada sat Kadoriba Kongsat Asida Maifagi Chief Advisor Saram Herajina Singani Loinana President Thangjam Brojen Vice President Tampak Mayum Rehen Uddin Secretary General Tampak Mayum Salo Uddin Joint Secretary Wahengbam Suren Soran Thoiba Nasingba Myoy Singh Saruk Yagani Aikoi ki demandi Manipur loan Assam Sarkar ki Associate Official loan Wahenba Aikoi Assam gi lomini aduna aikoi gi phangpham thokpa democratic right phangan nabagi pandamda satter ba khongsat asi miyamna su mapung phana sawat piu haike company taraga tare na saruk yaduna thasi kunga humdoi dagi hoduna numit marini sathrakpa manga suba ayurvedic mega health mela ngasi losin khrei mela adu no better civilization without traditional healing practice haiba motora Imphal West district ki yumnam huidrom de leiba KNNLAO na sinduna loisang sigi sanglen da sathar kibani mela loisin bagi throm adura Manipur University of Culture gi Vice Chancellor Paunam Gunindro Chief Conservator of Forest Longjam Joykumar yauna maru oiba miyoi kya na saruk yake amadi Vice Chancellor Professor Gunindro na Manipur gi mehorol dagi lereklaba mana masingi layeng kaya asisu ngasigi mirol asina ningthina ngakna thamba mathau tai maru oina layeng pathap asibu hena sakhot hannaba thabakya paketba matam oire haike Social Development Club laifam khunau singluki mihut singamadi mairagi mihut sing yauna apunmagi mifam pangthokba matung apunmagi warep oina club amadi singlup asina kon mampham singda hanadagi hauna drug amadi nisayonba struggle tawba support tawduna lakpadu makata na adumak Sawat loinana thasi gi ta Delhi police na opium kg yankhai ke konana phawada scenery ba laifam khunau da leiba loyangamba si sahi tara laikai da sangba madi leiba thingbi warep lokre apun bagi mifamasi lor matung Social Development Club laifam khunau gi president wakambam tombina
पाउमिसिंग फोनोखिबदा थासिगी ट्राटेटा दिल्ली पुलिसना ओपीएम केजी यांखैगे कोनना फाखिबा रणबीर अमदी लोयांगम बसी इटोसा इंटरनेशनल ड्रग कार्टेल गी मियोइनी हाइरबनिना मरी मखों चुमना थिदोकलगा मतिक साबा एक्शन लौखटपियु रणबीर हाइरब मियोइसी स्टेट असिगी मी नते करम स्टेट की मीनो हाइबसु खंगदे अदुबु नन मणिपुरी अमनी महान करम स्टेट असिदा संगलगा मनिंग मखा तमना ड्रग स्मगलिंग तौरिबनो हाइबसी लेंगाकना कुमना थिदोकपियु अमरमदा लोयांगम हाइबा मियोइ असि हौखिबा सही मंगा तरुक असिदा लाइफम खुनौदा लई हाइबदी खंगे अदुबु लाइफम खुनौ असि महाकी असेंबा रेसिडेंस दी ओइदे महाक असि खुराई केंद्रगी वोटर लिस्ट चली महाकी अपोपा इटोसा असि खुराई केंद्रगी मनुंगदा लैबनी महाक लैकाय असिदा ममागा लैबा मिसकनी क्लब असिना ड्रग की केसता चेनबा नत्रगा स्मगलर अमत्ता सवटपा लैते लेंगाकना केस असिदा चेनरिबा मियोइसिंग अमदी इटोसा इंटरनेशनल ड्रग कार्टेल हाइरिबा ग्रुप असि मरुफंगना थिदोकपियु हौजिकी केस असिदा चेनरिबा मियोइ अनि असि नतना अटोपसिंग कुपना थिदोकपिदना मतिक साबा चेराक पेबियु हाइखे अखोइगी लेकाइदा हुजुजिक लैरिबा लोयांगम हाइरिबा अंगांग असि अखोइना असिगुम्बा केस असिदा यारमबगिदमक महाकु खुन असिदगी चही 10 तानथोकपा लोइनरेना मा हुजिक तसेंगनमुगिदि एनडीपीएस एक्ट हाइना नार्कोटिक एंड साइकेट्रिक सब्सटेंस एक्ट हाइरिबसि मता मखोइसि नन अवेलेबल ओइबनि अदुबु हुजिक हुजिक पालिबा सरकार असिना पुक्सेन सेंगना तौबिरगा मसि मतिक जाबा चेरा लोखटपियु अदु करिगुम्बा बेल दा थाद्रोक पल लैरगसु अखोइना मसि महा असि हाइरिबा मिसंग असि अखोइना चही 10 कुनसिदा मयुमदा चांगबा यादबा हाइना अखोइ अजुंबा डिसिजन अमसि अखोइ मयाम खनजरबा मतुंगा लौजरे लमदम सिगी अखोइगी इपाइपुसिंगना थबिरमलिबा ट्रेडिशनल कॉस्ट्यूम सिंग असि नसिगी मिरोल सिंगना ngaktuna thamhaunaba tangai phade maramdi अखोइगी ट्रेडिशन हाइबसि अखोइना ngaktuna atopa फुरुकी मियोइ अमतना खक्नाक्लoi वाफम असि ngasi ayuk all is home langjing asubada kanglei imagi masaikol kem imphana sinduna pangthokhiba second kanglei ningol inat phijol changdam nabagi athoi hen तारब सिंगदा मना यंथोपकी थरमदा अथोबि मिथुंगन ओइना सरुक याखिबा राकेश नावरेमना फुंगरुखिबनी मणिपुरदा मितै अखोइगी मसिंग हेंगतपगी सांग यामना नेमलकपा असि ख्वाइदगी लाइबक थिबा मनि मिसिंग हेंगतब हाइबसिना अखोइगी सक्तमदा चावना सिंगरकपा याय डिकेट खरगी मतुंगदा मितै अखोइगी फिबम असि हिरम खरदा सोत्रकपा याय अखोइगी सक्तम ngaknaba होनबदा अटोपगी वाताबा मथौ तादे हाइनसु महागना मखाताना फोंदोकी ngasiगी थरम अदुदा केमगी फाउंडर लनचेनबा मंगांगना थरम मपु ओइना सरुक याखि थरमदुदा ऑल एज होम लांजिंग अचौबगी चीफ एडवाइजर आरके मैपाक्सना केमगी एडवाइजर री बोर्ड मेंबर सिंह के सोरोधिनी ब्रह्मचारी मयम लक्ष्मी अमदी मुटुम बसंती न सिंगबा मियोय क्याना अखनब मिथुंगलेन सिंगना सरुक याखि ngasiगी थरम अदुदा चांगदम नबादुगी विनर ओइरखिबी सापम प्रवीणा फर्स्ट रनर्स अप विद्याश्वरी मुटुम सेकंड रनर्स अप ताख्रबी मुक्तेश्वरी तेनसुबम अमदी तोंगान टाइटल सिंह फंख्रबी सायोनबी अंगोम सेटेबती इरोम जिना ओइनाम द सर्टिफिकेट अमदी कैश अवार्ड सिंह पीदुना इकाई खुंगब उठखि ngasi may Imphal Bazaar da leiba Nilmani English School ki all campus ta Mayai Lambi Gitmala Musical Center amadi Mayang Imphal Dramatic Union anina punna khusamdaduna senduna thasgi traum loida Thailand da pangtokhiba First National and International Conference on Sustainable Local Development 2023 da hojik Manipuri University of Culture da Deputy Registrar oina leiba Dr. Lorimbam Surjitna pertaining to religious and cultural activities of state हाइबा टॉपिक असिदा वांगांग लदुना सुरेंद्र राजाभट यूनिवर्सिटी थाईलैंड एक्सलेंसी अवार्ड पिरकलबा गी नुंगाइबा फोंदोकपो ओइना हराउ तयामना ओपगी थरम पांगथोखरे थरम अदुदा मयाई लंबी गितमाला म्यूजिकल सेंटर की चेयरमैन सोंगथाम अशोक कुमार वाइस चेयरमैन लाइश्रम अमुबा अमदी एजुकेशन डिपार्टमेंट की डिप्यूटी सेक्रेटरी अंजलि सोंगथामसु सरुक याखि थरम अदुदा मयाई लंबी गी ओइना आर्ट कॉलेज अमा लिखतनबगी मतंग दसु वाफम क्या खनखि हाइरि मणिपुर की निंगतंबा ngaknaba khongjom lanphamda thawai thakraba lanjing purel pauna brajawasi gi aroiba mathau maram pangthokhiba arpati
maning lekai da leiba mongphambu lengakna miyeng changbiduna sembut sagat piu haina pauna mongpham protection and celebration committee ki president yumkhaibam bimona pamusing na phongdokre arapati singai haina khangnaramba hojikna arapati maning lekai haina khangnaraba pauna gi aroiba mathau mangam pangthokhiba mafam aduda pamusinga unabada bemona makha takibada kumja lising amaga chanipan mawdra mathoi gi April kulhumdoida thokhiba khongjom lanphamda maribak kidamakta khongpham ama phawba tunghandana British pu mayok nakhiba pauna brjaba segi mathongna maringjel lamdam asi khakta natana malemgi mafam khudingmak sakna sonari khongjong lanpham khak natana pauna brjaba sin salamba yoramba mafam kayada matam gi lengakna ngamjabi thaduna sembut sagatpagi thabak chathakre adubu April gi kuntarukta mahaki thawai yaudrba haksangi mathau mangam pangthokhiba mafam budi kananasu miyeng changbidre pauna brjaba segi mongphamda mahaki imung manung amadi arpati maning laikai gi khunja singna sahi khudingi haikat laikat tam lakli leibak gi sangnaiba phamnaiba kyasu marmakta yauduna mongpham asi semukani haina thajaba piraklaga thabakta othok pide pauna brjabasi laikhidraba sahi chamaga kunthagani thoi suruk le maramasina manipur lengakna athauba asida utliba ikai khumnaba utpagi saruk amatta oirbasu mongpham asida utpiduna sengut sagatpagi thabak asi pakhetpiu haiki adu khongjom de de gro puma gi adu ki matik phajana semba chhar kra state ki thak kon sakhungi re manipura pumba khaktana tana bharona pumba khaktana ta prithibhi pumba khang ya ta adu masagi laitraba matungda iseng sengna poloi gi mafam si ngasi bo kanam tani yen bi de se se yam toina pamungi munung macha masu khara aikoi sege laikai sege club mari leina basing aikoi cha sing nau sing an sing mayam thoglaga angam ba mateng pangmarga mai to na sai kutum leptna haikal ka tamdran lai kum si su lagliba april ki tangkuntaru masi imja ke sa tabagam to ni adu numitu da su hari bai ka leka to yam chawd da bitak tikna thoron je pangthok chagani malda ngasi ki media ke si nau sing su lakiu loinana atopa pausi phangba mipum khudimo lengbira ga sarya biu haidin wafam si thamjani harau amadi tangkham lonabada PMGSY gi makhada sabat thong asi ki senpham PWD gi dagisu lokre haina khunrapam kendra gi MLA TS lokeshona ngarang assembly session da phonok ke wafam legak ne miyeng sanbiu amadi maduda senaba maraleba miyeng sing cherak pibiu haina harau village development committee gi secretary nongthombam punindro na paumising da phongdokre kongutrel gi mathak saba thong aduda ngasi paumising unaba amada mahang makhata na hai aran bamong da thabak tawriba contractor sing blacklist ta chalanbiu amadi chenaba SO engineer singi mathak ta sabchawa action lokhat piu haiki paumising unaba aduda tangkham awang lekai gi ward member oiramba NG Bhimo su saruk yadun bagan loinana mahangna phonukibada thong adu 2019-20 State Finance Commission gi makhada Jila Parishad Orambi Laikhidrabi Thangjam Angobina Jila Parishad Phandagi Sarambani Jila Parishad Sarambagi Kudam Sangdam Loina Lady Haike Liquor Policy Case ki damak wahang pakhum Taurunaba Delhi Deputy Chief Minister Manish Sisodia ngasi ayuk pung 3:30 tarakpada Central Bureau of Investigation CBI headquarter da thunglakre mahapu AAP ge supporter mayamna thindroke mahak mayumdagi tholakpada supporter singna play card sing paiduna amadi slogan kya lauduna support taw otkhi Manish Sisodia na Mahatma Gandhi ge Memorial Rajghat ta lakhi AAP gi lusingna singna haiki bida CBI na Manish Sisodia bu farba yai Sisodia masana su mahak ge supporter singda haiki bida mahak jail da tham 3-9 lerba yai Magna nuaitabat mayam na nuaitabat tawbiganu Prime Minister Narendra Modi na Arvind Kejriwal bu kibadagi aranba case ama mahaki mathakta semlibani mahaki loinabi masang ngamdaduna lehori miyam na khara yengsinbiu Delhi Chief Minister Arvind Kejriwal haikibda Ishona Maniska loinabi sanu angang amadi makhogi mama mapa lak kayada mangonda blessing piri jail dagi Sisodia yamna thuna halaknaba ishori mafamda khurumjari haibu wafamsu Kejriwal na phonukibani Aam Aadmi Party
na haikibada Sisodia gi mafamda CBI tharak naba BJP na Delhi gi governor ki matungda lepki haike sanabagi pauda Sora Football Union na sinduna Sora da sathariba third SFU Cup 2023 gi ngasi sanakiba match ani gi hanba ground da CPC lamdingna UDO SFM bu panjal ani suinoda maithiba pikre CPC gi panjal singadu jersey number 5 Rishikantana match ki minute tara amadi jersey number 3 Joy Chandrana match ki minute kun ga mari chatpada sanke ngasi gi ani suba ground ki match tana Mukan FC Sorana Nur FC Sorabu panjal ani amada thoike Mukan FC ki panjal singadu jersey number 12 Bodishanna match ki minute manga amadi mapan chatpada sanke Nur FC ki panjal aduna jersey number 20 Kishanna match ki minute kun chatpada sanki bani Hojik aroibada maroi pawhun pijari Self defense training camp ama uipo kendra ki MLA ke sahumina ngasi kodokre Traditional dance costume hai bihiramda numitra mangani chukna sathagadaba workshop ngasi dagi sataba hokre Mark Suba Ayurvedic Mega Health Mela ngasi loisin kre loinana CPC lamding amadi Mukan FC Sora mai pakre ngasi gidi mes forum saruk seba matang asal lojere miamu amukana kurumjari